Akasvani Imphal Khitrimayum Chitrabhanu na pau pazeri ahanbada maru oiba pau Raja sida santi amasung tangdu letaba puraknaba security force na tongan mafamsingda thibu muki thabak lepna chethari Manipur ahum suba North East Games lising ani kunmarigi overall champion oire Varan na Bhutan da lagliba chehi manga asita lupa koti lising taragi senfam tingbangani amasung lagliba Lok Sabha mikal ga mari lenena BJP ge Central Election Committee ge mifam ama ngasi New Delhi da pangthoklagani Raja asida santi amasung tangdu letaba puraknaba security force na thibu humbuki thabak lepna chethari Manipur police na thadarak pachirol aman hai Imphal West lagi kameng sabal amasung loitang sandumda security force na thibu humbuki thabak chathabada KCP PWG ki training camp ani thugai ki bgalona na loop asigi mioi tarom doi fare loop asina faduna thamlamba mioi amasu kanbangam khre makhoidigi AK rifle ama insas rifle ama ball rifle ani 9mm gi auto pistol ama double barrel ama yauna ati khuzukla kya phagat pangam khre makhong mari panba gari manga amasong gari macha ani su mafam adudagi phangbangam ki hari thokdog asigi matang da case ama lakhot khre amarom da kangpopi zilla digi local med point 22 gi rifle ama magazine ku konana M16 gi rifle ama kapayari ba maruni pan amasong 5.56 ki kapayari ba maru mari phagat ki kakching jilla digi na country made pistol ama amasung detonator ama diffuse yaudaba hand grenade ani phagat ki Imphal West lagi sajirok maning kennel degi magazine yauba SLR ama magazine ga loinana 9mm ki pistol ama hand grenade tarahumdo AC mortar cell ama amasung smoke cell amasung ate yamlaba nongmai maru sing phagat pangam khre Mukhyamantri Nongthombam Birena Moirangi Central Road Leba Crafts Handloom Village da Hozik Ingseli Khongsit asida Mantri Singh Govindas Konthokzam El Susundro amasung MLA DH Santi Yauri Crafts Handloom Village asi Pradhan Mantri Narendra Modi na ikui jingai mamangda virtual oina sangakhibani Taruk Suba Isakon North East amasung manga suba annual Isakon Manipur lising ani kunmari thoram Indian Society of Anesthesiologists Manipur State Branch Sinna Hozik Imphal ki RIMS ki Jubilee Hall da pangthokle thoram asida RIMS ki Director Professor S Sunil Kumar Sharma RIMS ki Medical Superintendent Professor S Sanjeev Singh yauna ana langilam da thabak torbam yoy kana saruk yari Malem sen matungna Palm Sunday gi numit ngasi pangthokli Manipur da su Christian lining chepam yoy sina Palm Sunday gi thoram pangthokli numit asiga mari lenana church singda akhanaba laishol sabha sing pangthokli amasung angang singna lambida Palm gi masa paiduna khongchet chetki Manipur ahum suba North East Games lising ani kunmari gi overall champion oire Nagaland ngarang loishingkhiba games asida Manipur na sana gi takaman yangkhaini toy lupa gi kuntra gi nipan amasung senjeng gi nipu punna takaman chama kuntra fangduna overall champion oikhibani aduga Nagaland na sana gi nipu gi nipan lupa gi nifu ni toy amasung senjeng gi nipu mari fangduna anishuba takhi Assam na sana gi kuntra mari lupa gi nipu mari amasung senjeng gi yangkhai humdoi punna takaman chama nipu fangduna ahum suba takhi mamang ki edition animak tasu Manipur na overall champion oikhibani games asida Manipur na overall championship oikhibada Nagaland Olympic Association nungaiba phungdorakli Manipur overall champion orakpig matang de chief de mission Moirangchem Ratan Singh na asumna hai yam nungai bamuna akoina hana khanjarami akoi hojik laiba phibam sida akoi gi event sing se yamna khanna mamang da koina meghalaya da lawriba goal kimyam si asum akoina khaga handagadra haiba sagi training gi facility phajana phangaktoba ade pillar sing si coaching to suma samasagi association na dai ta logire so pillar si pun mangam da bagi adi lasula sing awa maya yo sum khallaga akoi na haji sina manager sing da pare adum akoi salasi my point honestly akoi level da aduga akoi puning handa da nama pillar sing si moral busuk to view increase happy hares manasa da akoi yaur kana akoi gi level post amadi manager ari moi team to di me apna mogi coordination cooperation pillar daminaban maiba adu moina message business mana akogi tangamdagi even competition du tangamdagi da moina happy ba thawla ga sum yenga ingonde am ngai phawi adu ayam na su akoi si mai part ko du oire Tabiriba Pawasi Akasvani Imphal dagini
Varana Bhutan da lagle ba chehi manga asita lupa koti lising tara ge senfam tengbangani Pradhan Mantri Narendra Modi na waf masin numini ki Bhutan kongsa tangarang timfu da lok thokibani Pradhan Mantri na Bhutan gi mukok thomba lusingba sing da leba ani marakta apa mari thamna ba tengbang asi pini na ba gi thajaba phungdokibani masina leba ani gi marakta hena chesin handuna connectivity infrastructure laloliti amasung energy ki lamda tengbang pinaba ngamhalagani Lebani ki luching ba ani na hiram kaya da yana world kaya sahi tonglaki Pradhan Mantri Narendra Modi da Bhutan ki khwadi ki lemjeninga oraba manasu piduna ikai khumna ba utki BJP Central Election Committee na ngasi New Delhi da leba dol asigi headquarters da mipam pangthoktuna Lok Sabha mikhal gi matang da khanagani mipam aduda Pradhan Mantri Narendra Modi BJP ki National President JP Nadda amasung Griha Mantri Amit Shah charu yagani tongan ba Raja Singh gi office bearer sing amadi committee gi members sing su mipam asida saru yagani Excise policy case kamari lenana Delhi da leba Rawaz Avenue corner Delhi gi Mukhyamantri amasung Aam Aadmi Party gi mako Arvind Kejriwal Enforcement Directorate ki custody da thasi gi kunifan phabo legadabani hari Enforcement Directorate and High Sri Kejriwal ase liquor policy da hakten hana chenaba gi damak phabani Lakadori pa Lok Sabha Mikhel gi damakta Congress na Manipur gi yauna mire nifutaru ki ming yaw ba mari shubal list ngarang lokthokre masigi manungda Assam Andaman amasung Nicobar Island Chhattisgarh Mizoram Nongchu Bengal gi seat amamam Jammu Kashmir Manipur Uttarakhand gi ani Madhya Pradesh ki taranithoi Maharashtra gi mari Rajasthan gi taruk Tamil Nadu gi taret amasung Uttar Pradesh gi mapan yawri Kalin thagi matamda hospitals in the mai chapugi kudong thiba singa thongnaba sexual tharang dokhonanaba kendra gi haksal mantrina leba asigi rajya amasung union territory sing da aiba chirol thadna khangan khrei rajya amasung union territory sing gi chief secretary sing da thaba chirol amada health secretary Apurna Chandran hai Kalin thagi matamda hospitals in the mai chapugi thodok sing asiyamna kudong thininga oiri Kudong tiba asitegi ngakthongnaba khudaki oiba thabak sing rajya gi haksal biba amasung rajya gi disaster management authority sing na puna thabak paket minana ba hairi hospital sing nasu fire extinguisher sing hydrant amasung alarms na chingba sing mai chakpa kanana ba khulai sing chang naina yingsinbagi tangai fade Med Department hairi tha asigi kuntaru fawbada Manipur yauna awang nong pokbhar amasung Nongchu Bengal gi sub Himalayan region da akharaw kolonena nongchu reba yai lakadarba numinin asida Arunachal Pradesh Assam Meghalaya Sikkim West Bengal gi sub Himalayan region gi mafam singda akharaw yauna akanba nongchu gani hairi weather report asigi matungina Manipur Nagaland Mizoram Tripura sung tha asigi kunmapan phawba Nongchu reba yai nongchuk thamba Himalayan region dana tha asigi kuntaruk tegi kumapan phawba akharaw golonena nongchu reba yai haina pausina makhatari Central Board of Secondary Education CBS na niyam lana thabak sing chatharambagi damakta school kungi disqualified to honkhre board asina disqualified to khraba school sing manungda Delhi degi manga yauri board asina thador pachero man high board asina yengsinba matamda school sing da parikya sing niyam lana pangtholamba thengnaki amadi niyam lana affiliation tawba thengnaba degi khongthang asi lokhulakpani school sing asida ming chandaba mahiroi sing ming hapchenba matik chadaba oza sing leramba amasung darka labor recording tina thamdaba yauna tonga ba makhal niyam kaiba thabak sing chatharamba thengnaki Election Commission of India na Lakadarwa Lok Sabha Mikhal asibu green election ohoinabagi pandamda Meghalaya election bivak na rajya asigi polling station khudimakta ujara sing tharagani rajya asigi chief electoral officer na khongthang asigi damakta polling station khudimakta ahanba oina vote thadagataba nupa amasung nupi voter sing na ujara amamam thagani Varki badminton sanara kidambi Srikanth Swiss Open tournament ki nupagi singles ki semi final changre ngarang numidang Switzerland gi Basel da saniki ba quarter final match da Srikanth Chinese Taipei gi Lisa Haubu kunma thoitara maida mai thiba pidina semi final changki bani hojik aroi ba damaroi ba paw amuk hana Rajya sida sati amasung tangdu leita ba purakna ba security force na tongan ba mafam sing da thibu mu thabak lep na chethari Manipur na ahum suba North East Games lising ani kunmari gi overall champion oire Varana Bhutan da lagliba chehi manga asita lupa koti lising teragi sanfam tengbangani amasung lagliba Lok Sabha Mikhal ga mari lenena BJP ge Central Election Committee ge mipam amangasi New Delhi da pangthok lagani pauloi jari